Laibaki ihau nathai-duna miyamna politics ki oiba haibadi masa-masagi political party leaders sing kannanaba hotnabana hena lumna laurakpagi mami chauna urakpabu pendaba fongdokladuna Chandrakhongdagina Thoubal Khetri Laikai faubada laiba clubs organization amadi association 19 na pullaga semba NONGPOK SAAYANG APUNBA loop NSAL na Matam Khara Miyam gi Khongjang Amattada Saruk Yararoi Haina Fongdorakli ngasi yairipokta paugi mifam pangthokladuna NSAL gi President Ananda Laisramna Fongdorakpada ngasi mak thokliba kanglupki irang asi maitai macha ama oina thengnagadaba amadi laugadaba thodang adu lauduna lan thengnabagi mahutta political gi lan oina onthokre masa gi kendragi leader amadi party gi leader sing kannanaba hotnabaromda mai onsinkhre nongmatasu lan yaudaba miyam gi ihauda thoglau yadaba miyoi kaya ama ngasidi magi kendragi MLA gi yumda MLA bungak senduna ahing yarekpagi thabak chathanarakpa asi hauzik mafam kayada thengnare officer sing amadi achau asang kayasu makhoi gi khangna chanaba singi mai yengduna thabak taunarakpa ure maramasina NSAL na konma mafamda irang asiga mari lainana sit in protest na chingba Khongjang pumnamak matam khara gi lepsare hairi kanagumbana tauramba thoklabasu madugi afafatagi daita pumnamak masa na pujagadabani wakhalon kaya khetnaba leibana NSAL na ngasi Manipurda lairiba achauba CSO sing amattaga punna chatminnararoi chathariba lan famasi mai paknaba amadi mari lainaba Khongjang pumnamak NSAL na pamjaba mawongda chatharagani hairi adumakpu Manipur laingak natraga organization amana hauzik thokliba irang asibu loisinbinaba migrant cookie singbu tanthokhinaba amasung laibak miyamgi hena yaifagadaba laurakpa khongthang pumnamaktadi NSAL na saugatkani hairi karigumbada NSAL na political party leader Amattada natraga individual Amattada akanba wahai wata haikiba yauramba thoklabasu madugidamak ngakpinaba haizari amadi NSAL na nauna laurakliba firep asigi matung inna NSAL na konba mafam singda laingaki office singda thamlamba athingba pumnamak ngasidagi komthokchare haina Fongdorakli hojik thoiba irangsi akoi sum yengjabada akoi maitai macha moina akoi lanje soknadre thoiba irangsi akoi political gi oina sangnarakpa mayamna masa gi kendragi masa gi rajniti party sing kangnarakpa officer singna masa gi khangna sanaba madi magi khangnaba mi singdo kangkhanaba honarakpa aduga changjaliba khongjanga se koi mai pa ku yasa se koi ibu urakta ba haitare maitai moina changjan gadaba thabak tu maitai oirakta ba masa gi magi mi kangkhanarapatagi no mata lanjio horopatagi irang ahing leu yadaba lanjao yadaba mioi chingado MLA minister ngak nabagi demakta de ahing lek tana moi MLA minister ge memda lainaba myam ko thengna jare mafam kudi makta akoi ki kendra do sudum yawjari ato kendra gi siloina tawi myam na loina khangna birangani maram masina akoi na changjaliba khongjang asi akoi maitai oina mai pakpagi saju ude isor su thongjaloi aina khanjabada aduna matam kharagi oina NONGPOK SAAYANG APUNBASI akoi agitation na chingba protest na chingba amadi student protest na chingba akoi gi SAAYANG gi site ta koi tawjararoi matam kharagi oina aduga kanagumba party any organization amadi any club singna koi NONGPOK SAAYANG gi jagada tawbiramba natragana mingsijanaga tawbiramadu masa na daita lawjagadabani maduda soengam yorkodo masima thamjage ani subada akoi achauba CEO singjiga akoi amodna akoi NONGPOK SAAYANG punna saminaroi maramdi mokoi ideology ga akoi ideology khenaba myam leirame akoi karigumba agitation na protest okada worga cho akoi NONGPOK SAAYANG ko iba tongan ba ideology mada akoi ningdambagi or hujiji saliba lanfamsida mai pakna bagi damakta akoi changchangane habjun thamjage aduga makha tarakpada akoi gi government na hujiji leiba government or any organization na any decision na malawko matamda madu Manipur gi damakta Manipur gi praja gi damakta uji ongoing crisis ki matangda kuki singbo tathokna ba amadi peace porokna ba amadi afaba porokna ba gi damakta oiba targadi NONGPOK SAAYANG da leiriba akoi gi volunteers myam su hujuk jemak thawai kat pa gi damakta koi ready leijai aduna haiba decision asi koi maitai gi damakta lan ngamna ba gi damakta kuki tanthona ba gi damakta oirgadi hujuk je koi thawai thadokpa ki dar lai have jum thamjage makha tarakpada any political parties any individual da NONGPOK SAAYANG na akan bawai wata sizinagibado koi apologize tawjari aduga loisalakpada akoi government office sing jakoi thong lon bani adu ngasidagi koi thong han bagi ayaba pijare harjima thamjaraga koi loisanjarage thank you